plot amam thangat pada ba na yam na costly ba machine ma minimum 1 crore ma thak nga tan adu ma me am du taw ha ra madu da diagnosis taw ri bane adu na sigidi chumi su da ha gi to na su ni ngai de na kan jai so far we are Facebook ta athoba mangang na mama singbu lana lamsing na ba post sama thagat libse athoba matam da sengdoro natrabadi mama singna saruk labadi kalimai olaga yot laga chabagi matam yau lagani haina khwaiman ima kaitel joint coordinating committee for peace ki convener laisrum memana phongdorokli wafam ase ngasi manipur press club da pangthokiba paw infam da mahal phongdokhibani mahal makha tarduna hai iram da masi kanna ba iram dum kaidana ba sangsilakpa khongjang khudingmakta kaitel phambi ima sing saruk yaduna lakli ngasisu saruk adumak yari thokliba thodo wathok singda lengak na thabakta onthok tabadagi pendraba mahiroi singna thabak oina onthok nabar sangsilakpa khongjangda governor ga unaduna pung kunmari gi matam pirakpada mahiroi singna kaitel da lakke haibadagi mama singna mateng pangduna lakhalubada mama singbu sel sawa haina lana uhannaba Sandrokliba asi laibak tivani kanagoma political party amataga samnatana ngasi phawa lereklibani adubu asumna lan uhannabagi muang lakpasi yaningde athuba matamda paisa sai harigade khutam sangdam ga loinana matam mafam miam da khangalu lalam labadi miam na pirak budandi adu yagani adubu karigumba puthopa ngamdragadi aphaba oiroi cyber crime dasu file ma restart tawkhre thigalak labadi chenpham leiroi haiba wafam su thamki aduda saruk ya rupa kesadi adu khamdana athoba mangana ai mangai ramne na kanagi thojin ne chalaga marun da lepaga uraroi na Facebook ta pata thagat bi bado aduba matam da yam apada numis bumi rong manun da chego piro adu mama ubi hatani macha ona lan de sulale haraga di ngapi boka mama ngatani adu ai mangai de haraga di chap chana kalimai sakam law ga themna raga nam yot kani ai bacha ngasi koi ai je nakalam da paw ibi phamda saruk yakibi Khwaiman ima kaitel joint coordinating committee for peace ki co-convener yunam ibe yaimana phongdo kibda kaitel phambi ima singasi nomagi surga sajaba mi singna ayamba oibana rajniti gi lambi da kanna kanamata sangde thabak thoram khudingmakta saruk yaduna adumak lagli adubo athoba mangang hairiba misak asina mama singbu lana uhonna bahonariba thong asi laibak thibani athubada sengdorok kadabani haiba wafam phongdokki Manipur University की एक भारत श्रेष्ठ भारत सेल सिंधुना थामसुन सत्रकपा स्वास्थ्य पखवाड़ा 4 night long cleanliness drive awareness की थरम मसी मणिपुर यूनिवर्सिटी की कोर्ट हॉल लोशिनख्रे लोशिनबे की थरम अदुगा मरी लेना मणिपुर यूनिवर्सिटी के वाइस चांसलर प्रोफेसर एन लोकेंद्र रजिस्ट्रार प्रोफेसर डब्ल्यू चांदबाबू मणिपुर के एक्टर एंड सिंगर हामोम सदानंदा अमदी एक भारत श्रेष्ठ भारत सेल की नोडल ऑफिसर प्रोफेसर सीएस इबोलना मथंगसिना President amadi guest of honor waina saruk yakhi thom aduga mari leinana Manipur University ki vice chancellor professor and Lokendra na phongdokibada India ki prime minister na thoram ase haudokpagi khwaidagi maru oiba pandam de malemda India saktakpani clean green oiba amadi economic sakotpa India ama oibisisu thoram ase ki pandam amani maheroi nupi masa sing naha sing yauna tongan ba mioi kaya bu pungning thagot na ba pandam su thamli स्वास्थ्य की वाखलोन असे मपुंग फाननबा सही त्रानि थोइरोम असे मोदीना लुसिंबा लेंगाक असिना होनदुना लागले मदुगी माइ ओइना इंडिया के अटोप लेबाक सिंगना ओपन टॉयलेट सिनै हाइदुना हनथुना येंगलंबा अदु हजिकति कोकले रिवर गंगा बुसु सही तरा असिदा अंगक फंगना सेंडोक्तुना सिनोकपा ngamkhre ngasidi India से टूरिस्ट सिंगना लाकनिंगबा फबा लेबाक अम ओइबा ngamle हाइनसु फोंगदोकले लोइनाना Handak nauna haudokhiba criminal law ahum masisu yamna thagat ningai ni masina law thugaiba mioi sing thingba ngamgani haiki amromda university gi manungdasu pukri kaya sengutuna ising ya awaba kokna honari loinana tongan ba hoi panba u kaya thaduna kanaba launa ba honaduna awon ba porna ba honari hainasu man honokhi numit 3 suna sathakhiba thoram adugi manungsana pangthokhiba sport painting competition amade business idea competition gi makok matang tarakpa singi su singi maphamda mana su yanthokhi
It's not only in North India, in many parts of the country. Swachhata, Swachh Bharat and Swachhata Hi Seva. These are the three, important. Prime Minister Narendra Modi ki humdra marek suba mapok numit ka mari lainana Bharatiya Janata Party na seva pakhora haina khangnaba makhal makha kaya gi thabak thorom pakhat pagi saruk ama oina Bharatiya Janata Yuva Morcha Manipur Pradesh na sindura ngasi Janims ki blood center da blood donation camp ma pangthokre ngasi pangthokkiba blood donation camp aduda punna donor nifu na EP ki bagal lainana blood donation aduga mari lainana Bharatiya Janata Yuva Morcha ki General Secretary K. Sharatna Phono kibada ngasi piriba E asina kanagumba awaba taraba sing amadi hospital singda E gi awat palariba singda kharda oribasu mateng tawudoribani E piba asina mioi kaya gi mateng pangba khak natana isada su haksang phalibani ngasi gi piriba E asina aroiba natte makhatana su miyam gi angamba mateng pangki gani haiki Kongrot amadi akoi bagi mera paibi singna sabatuna apun bagi mera khongsat amangarang satkre khongsat adugi namakta idilbung lampakta miyam pullo batungda numidang pung nipan taramdai dagi miyam gi khongsat adu hauki khongsat adu kongba kaithel phawwa pun pen dabi kholau kaya ga loina na satki ba khongsat aduda Manipur muthat payaroi Secretary Advisor amadi DGP Laktho Kukijo terrorist singa maitai misamda landarak pasi khudak telefallo tapak ta coming operation tawa yaroi khulngak pa phawa yaroi amadi Kukijo terrorist sing khudakta muthalu haiba kholau kya su lauki khongsat aduda saruk yakhibi mera lusingbi amana namdam masida thokliba wathok asida India lengang na sathrakliba thong asi matangda pen da wafam kaya phongdokhi Manipur da thokliba irang asi Thenana ba Bishnupur district ta laiba assembly constituency taruki apunba miyam gi oiba Bishnupur district protection coordinating committee kauba committee ama sem le haina nauna sem kraba committee asi gi convener oina Sonamani Singra ngasi nithok khong da pangthok pa paw infam ama da phongdorkli mahak makha ta khibada tha ta tuk henjilak laba irang asi da India lengak na irang asi losin bibagi mahutta yelhomi oiba maitai jati asibu muthat naba honrak iba thong amadi mapangal yaudraba state lengak asina miyambu ngak senbiba ngamlaktriba kaya asi yenglubadagi aikhoi isana isabu ngakserbadi ipurup iramdam asi soiduna ngaksedrabadi ipurup iramdam asi soiduna mutki gadawuna maram oiduna Bishnupur district ki oiba tangai phadana sem daba yadabana committee asi semani Manipur la lariba CSO kaya ama leragasu amaga pusinaba yadabna lebak ki thabak torpada mapung phaba walak liba asi ina yelhomi sing punsinduna amata oina saminanaba semani loina ngasi semliba committee asi politics tagi free ohenaba amadi atopa pressure sing dagi su free oiduna irebak iramdam asibu santi leba lamdam ama oinaba honagani amadi miyamna su makhata na committee asina torpa thabak throm singda sagat Pio Haiki Pau Infamatuda Committee asi co convener M Rajan M Romesh K.S. Basanta Kumar Ice Bhanu Ice James Ice Tarzit Amadi Atai members sing su saruk yakhi akoina politics tagi free wenba amadi akoina atai pressure mayam dai su free ojaba adugum committee ma ojaraga leibak ki oiba ileibak bu iramdam sibu maning tamba santi leiba leiba mo henna bhana bada akhoi chauba thodang thawai na pontha tharabasu khoi tawjagani haibagi wakhalon duni aina thamjari basi Sadibasai September ki tang trama pandagi kumathoi phawa Lucknow ki KD Singh Babu Stadium da pangthok kadaba 15th National Kung Fu Championship 2024 ki da saruk yarunaba Manipur team ngasi imphal thadokre sanoi trade amadi official ahum punna miyai tarana saba team adu all Manipur Kung Fu Brotherhood Union ki president Maharabi Vice President Dr. Sifu Norendro Thoksom Secretary K. Rajeshwar Amadi Coach Babun Singbana Saruk Yadana Imphal Laiba British International Airport Tagi Lamthaki
खुराई लमलोंग हाइक्रू मखोंग सलानथोंग अमदी सजीवा लंबी की मफम कयादगी मसिंग यामलबा युंगो कया फगतलब मतोंग खुराई कोनसम लेकाइदा मई थादुना माहनख्रे थौदोंग अदुगा मरी लेनाना नोंपोक लेंगाक अपुन बनुपी लुप की जनरल सेक्रेटरी नोंगथोंबम राधामनी फोंदोकपदा मतम सांगनदगी हौदुना लमदम असिदगी निशा चाबा योनबा थिंगबगी खोंजंग संगसिंदुना लाक्ली अदुम ओइनमक लमदम असिदा तुंगी युंबी ओरकदरिबा नहा क्या नोंग नोमगी निशागी पाकता ताउदुना लैरिबा असि लमदम असिदा लैरिबा मिपुम खुदिमकना अमतोइना थेंगनमिनदुना निशागी पाकता लुपखिगद्रोबा लमदम असि कन्मिनसि लोइनना मणिपुरदा हौखिबा सहीगी मे अहुमदगी हौदुना ngasi phawba sathrakliba irang asina naha kya khun ngak tuna wana khangningai mar serak asida mioi kharana senpham kharagi damakta nisai yonbagi thabak toribasi atubo matamda mari leinaba singna thigat piu manipuri sangtam kaibi yaroi haiduna miam awaba phibam amada leiriba matam asida ka henba nisa sasin thaksinduna imung manungda awaba pibagi matam adu natre thokliba irang asai amatoina thengnaminaduna miam महबसागुम तंगु लेताना हिंगनबा अखोई पुन्ना होनमिनसे हाइके थंबीरंबा अखोई मणिपुर इमा लेबासे अखोई हौजे हौजे थोंनारिबा लालसने मरम मरगा अवा कया मायोंनारिबनी अखोई लिजम मदुदा हंदनबा कोनाबियो अदुना अखोई मतुंग दासो अंगों नोकोलंगे अकुनबा नुपी लोक अमदि मफम मफमदुगी मेरा पाइबी सिंग पुनसिन जरगा ड्राइ सखबा हौजरगनी ड्राइ तथबा मतमदा मफम मफमदुगी लाइरिबा कलब मेरा पाइबी सिनजु मतेंग पांगबी हाइना मीडियागी खोंगा हाइजेबी Manipur Youth Cultural Organization Lerikpa Sahi Kungamanga Surukpagi Sahi Matsum Satharakpa Silversbury Thoram Lakliba October Tang Kungamapan Nomaisin Vita Romal Theatre Impal Losilagani Haiba Losinbagi Thoram Marilena Organization Asina Mamang Sahi Gilantok Hokraba Long Tongbam Syam Deva Syamo Award Asi Sahi Asi Oina Ketrimem Randoni Amadi Loitongbam Razmonda Lantok Lagani Ewarasi Labuk Tongbam Bhubaneswari Devi Amadi Masin Mapasing Laikidra Mapai Theatre Gi Sakna Oza Labuk Tongbam Syam Deva Gi Ming the Katpani Thonga Marilena Theatre Group Asig na Sanaba Drama Su Utkani Hairi Delhi Chief Minister Arvind Kejriwal Pham Thadokre Atishina Mahaki Mahutta Minister Organi Chief Minister Designate Atishe ina Aam Aadmi Party की MLA सिंगी support टोबगी चिट्ठी का लोने ना Lieutenant Governor भी के सक्सेना द पेशन करे Atishe ना दिल्ली की अहुमक सुबी नुपी की Chief Minister ऑर्गनी लेंगा लुसिंग नवा महापु पार्टी मेंबर सिंग न खलक की बदा पुनी नुपसीना Atishe ना हाई की बदा केजरीवाल ना मंगों द थाजबा थंबी बगी दमक थागतली Chief Minister Arvind Kejriwal corruption charge of Hadana Tihar jail Laibani Mahak moral ground up from Thadok Pigani Hazik Bell Thadokuna lady Kejriwal Haikibada Asumaran Miam Lepsanu Lakat Delhi Assembly Mikalda Delhi Miam Namaku Mara Late Haina Lorabadi Mahak Amuk Lakigani Atishibu Minister when a person Nadi Hundura Nanke Sinana Yumbu Idana Haji Satareva Asian Champion Trophy Hockey Gingasi Hulun Bueda Sanakiba Mesta Indiana Sinabu Amasuno the mighty Pedro champion Oikre India Masung Sinagi as Sanakiba Mes Adu Yamna Fazan Sanaki Hanba Homsaba Tank Power Tim Amateur Golamata Sanabagam Kide Sanabagi Yankimato Sua Minita Captain Harman Prit Singhi Pass Adu Jogras na goal on top of Indian players sing na rival players sing na goal san na bahar ke sing adubu mai pahan khide District Sports Association kasing na sindana association na sigi playground na sathariba 18th DSA Trophy Invitation Football Tournament 2024 gi ngasi sanikba match ta SDO Palen mai pakre 18th DSA Trophy 2024 Disciplinary Committee na ngasi ayuk Association Office ta mifam pangthokna match commissioner amadi referee gi report naider matung ngarang September 3 ta KMSWC Kerak amadi LMLCC lamidong anina sanikiba match number 38 ki match logedaba minute ahum walhoba do ngasi makhata na nungthil pung amaga makhaida DSA Kaksingi playground sanaki ngarang team animaki panjal amam chanduna draw oikibatu ngasi su makhata na panjal chanaba ngamdana draw oiki ngasi sanakiba ngasi gi match ta
SDO Palena UCC Kaksingbu Panjil Ani Amada Thoiki SDO Palengi Panjil Singadu jersey number 6 KS Asutosna match ki minute nipuga taret jersey number 21 Beriana match ki minute Yankai Humdoi Chatpada Sanki UCC Kaksingi Panjil Amaduna jersey number 25 A6 Malim Ganbana match ki minute Humdra Mathoi Chatpada Sanki Vani Hauzik Aroi Bada Morobe Pa Amon Pijari Lambi Tong Haksang Kak Lunan Banatana Aikoi Puning Wakal Laiba Amot Pasingsu Lu Nalam Matong Tai Haina Semester and Birena Fondo Kray World Passion Safety Day Thorum Pangtok Nakray Thaman Sum Satrakpa Swachhata Pakwara 4-night long cleanliness drive ngasi lotion kray Loinana Delhi Chief Minister Arvind Kejriwal ngasi pham thadokre ngasi ki oinadi image pam sandok saba matang asilojire myam amukana khurumjari